ꯑꯩꯈꯣꯏ ꯌꯦꯟ ꯂꯩꯒꯦ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯐꯝ ꯑꯃꯒ ꯃꯃꯜꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯐꯝ ꯈꯔ ꯑꯝꯇ ꯍꯪꯈꯤꯒꯦ मछली देसी यूं चार के तो हाँ कितना आएगा इसका प्राइस बताए अखोई ngасai leijak pa yen duni hojik sembol hojare matu kai ka poigare ado si Meitei Yen ga sap manai mahau so hawe Meitei Yen ge boi gi thado pa yum lakki do boiler natte hai bwani da mahau duni sap manai hai se ai bi mari bi dali ko da adulang ko kumsi Kanana tumo hai na dada khando oloy again na da ai di mga pamde ko mga sawa ai thau si thare ada bahau jarage ai di si powder खराब चले जीरा powder खराब चले अरे वो इन्हें तोड़ा थम सबने जो हजम कर गए मसी दिखान से अथाब दो इन्हें तुम जरे खान अथाब दने साथ भी हम हाँ हमें मशीन बहा पगे
ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯀꯂꯦꯖꯥ ꯃꯦꯠꯂꯒꯦ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯌꯨꯝꯒꯤ ꯃꯩꯇꯩ ꯌꯦꯟꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯃꯣꯏꯁꯤꯗ ꯊꯣꯛꯑꯣꯏ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯔꯒ ꯊꯣꯡꯖꯔꯒ ꯆꯥꯖꯗꯣꯏꯅꯤ ꯉꯁꯤꯒꯤꯁꯤ ꯁꯤꯗ ꯃꯩꯇꯩ ꯌꯦꯟꯗꯨꯒꯤ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ sida lapu tharo iron bama laijare na kaleja metpa adu sida salad ama laijare adudi mayam sawa horage sina maya de thamage akhoi da su yauri aduna lamna deina kilo kyano kilo amara gram chawapan namu hapake aidi khamena sin sanga sa kandade sina kaino ne manga angang bado manga angang basi yam phai hai sweet potato yama how kumai to ada makhung yaw makhung si cha yeng ya ha makhung ani khadaro ya sa idi makhung mayam yaw ha makhung le ya se makhung chike kwa makhung le ha na hau ya makhung dai mathak lam sum takrak dai oi yen chung ma se yam di yam ba ni si se wow sida hapta kilogram ha kilo amaga gram samapan kilo amaga gram samapan ni pulap sa ba di ngam do man de tu oh na ba di sa ngam ba ma nó phải umur luôn ra bạn rồi sáng như để ăn làm gì đây nganu por awana nupa ma da singam ne yang sit ka ding nganu por ani wa mo nganu sabe mo ha ko char ke mo sai je o ka san ngal phang dum am ngai che anak pada la pa do phang mam do bi la pa dum phar ta apa mami da de na amma ko an sa ya ban ai ma khong sa da ba su kui da yen kui le ma ko si di sani ma apa do ko la ma na mai di sani ma ko ta ba do sum boiler da de ko mo ha ko lag de na mai ko ka ai le
ꯊꯣꯛꯑꯒ ꯃꯣꯏ ꯀꯣꯔꯤꯌꯥꯒꯤꯅꯦ ꯃꯈꯣꯛ ꯉꯥꯛꯇ ꯇꯧꯔꯒ ꯃꯁꯛ ꯉꯥꯡꯉꯒ ꯁ꯭ꯄꯥꯏꯁꯤ ꯌꯥꯝ ꯑꯣꯏꯕ ꯃꯥꯜꯂꯒ ꯃꯈꯣꯛ ꯉꯥꯛꯇ ꯇꯧꯋꯦꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯀꯃꯥꯏꯅ ꯉꯧꯕ ꯃꯈꯣꯛ ꯉꯥꯛꯇ ꯇꯧꯖꯕ ꯑꯗꯨ ꯌꯥꯝ ꯍꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯩ ꯆꯥꯛ ꯑꯝꯇ ꯂꯥꯡꯕꯤꯔꯛꯑꯣ ꯆꯥꯔꯤꯉꯩ ꯆꯥꯛ ꯂꯣꯏꯒꯦ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯍꯥꯞꯇꯕꯩꯅꯦ ꯑꯩꯈꯣꯏ ꯅꯨꯡꯗꯤ ꯌꯥꯝ ꯍꯥꯞꯇꯕꯩꯀꯣ ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯊꯣꯡꯕꯅꯦ ꯑꯗꯨꯝ ꯌꯥꯏ ꯆꯥꯁꯤꯜꯂꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯇꯈꯠꯇ ꯆꯥꯁꯤꯜꯂꯒꯦꯅ ꯆꯥꯛ ꯌꯥꯝ ꯊꯣꯡꯕ ꯇꯈꯠꯇ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯑꯃ ꯃꯩ ꯊꯥꯔꯒ ꯈꯥꯡꯗ ꯊꯣꯡꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯈꯥꯡ ꯃꯌꯥꯝ ꯑꯆꯧꯕꯗꯣ ꯄꯨꯜꯂ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯒ ꯇꯧꯔꯒ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯨꯝꯊꯣꯡ ꯆꯥꯅꯤꯡꯉ ꯁꯠ ꯌꯦꯟ ꯊꯣꯡꯕ ꯍꯥꯏ ꯇꯧꯗꯦꯅ ꯒ꯭ꯌꯥꯁꯇ ꯏꯃꯨꯡ ꯃꯌꯥꯝ ꯊꯣꯡꯕꯒ ꯄꯨꯜꯂꯒ ꯑꯗꯩ ꯃꯩꯗ ꯊꯣꯡꯕꯒ ꯃꯍꯥꯎ ꯈꯤꯇꯪ ꯂꯩꯇ꯭ꯔꯣ ꯃꯅꯝ ꯃꯍꯥꯁꯦ ꯁꯨꯝ ꯆꯥꯛꯁꯨ ꯈꯦꯠꯅꯩꯅꯤ ꯆꯐꯨꯗ ꯊꯣꯡꯕꯒ ꯀꯨꯀꯔꯗ ꯊꯣꯡꯕꯒ ꯑꯩꯗꯤ ꯁꯥꯒꯨꯝꯕ ꯆꯥꯀꯥꯟꯗꯗꯤ ꯆꯥꯛꯁꯦ ꯎꯏ ꯎꯏ ꯂꯥꯎꯕ ꯀꯟꯇꯛ ꯇꯧꯕꯅ ꯍꯥꯎꯋꯦ ꯆꯣꯀꯥꯒꯨꯝꯕꯁꯨ ꯄꯥꯝꯃꯦ ꯑꯀꯟꯕ ꯖꯥꯠ ꯑꯌꯥꯝꯕ ꯆꯥꯏ ꯑꯩꯈꯣꯏ ꯃꯪꯒꯟ ꯑꯍꯤꯡꯕ ꯃꯪꯒꯟ ꯑꯍꯤꯡꯕꯁꯦ ꯃꯤ ꯑꯇꯣꯞꯄꯩ ꯆꯥꯗꯕꯗꯣ ꯑꯍꯥꯟꯕ ꯁꯨꯝ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯊꯦꯡꯅꯀꯥꯟ ꯃꯪꯒꯟ ꯑꯍꯤꯡꯕ ꯆꯥꯏ ꯉꯛꯄꯗꯣ ꯃꯣꯏꯗꯣ ꯀꯃꯥꯏꯅ ꯆꯥꯏꯅꯣꯒ ꯍꯥ ꯆꯥꯀꯥꯟꯗꯗꯤ ꯃꯣꯏ ꯍꯦꯟꯖꯤꯟꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒ ꯁꯨꯝ ꯈꯔ ꯇꯣꯏꯅ ꯆꯥꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕꯕꯨꯗꯤ ꯑꯗꯨꯝ ꯍꯩꯅꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯪꯒꯟ ꯑꯀꯟꯕꯗꯣ ꯑꯍꯤꯡꯕꯗꯨꯗꯣ ꯃꯣꯃꯦꯠꯀꯨꯝꯕꯔ ꯀꯣꯠꯄ ꯑꯗꯨꯝ ꯌꯥꯝ ꯃꯣꯃꯦꯠꯄ ꯄꯥꯝꯕꯗꯤ ꯏꯔꯣꯟꯕꯗꯁꯨ ꯑꯗꯨꯝ ꯀꯣꯠꯅꯩ ꯑꯗꯣ ꯑꯩꯗꯤ ꯄꯥꯛꯅꯝ ꯏꯔꯣꯟꯕꯃꯛꯇꯗꯤ ꯆꯥꯁꯨꯕꯤ ꯀꯣꯠꯇꯦ ꯑꯁ ꯑꯩꯗꯤ ꯀꯛꯆꯤꯡꯒꯤ ꯆꯥꯁꯨꯕꯤꯗꯣ ꯑꯗꯨꯒ ꯗꯒꯥꯗꯤ ꯃꯪꯒꯟ ꯑꯍꯤꯡꯕ ꯈꯨꯌꯥꯝ ꯑꯃ ꯌꯥꯝ ꯆꯥꯏ ꯀꯣꯕꯤ ꯃꯪꯒꯟ ꯑꯍꯤꯡꯕ ꯀꯛꯆꯤꯡ ꯆꯥꯁꯨꯕꯤꯗꯤ ꯀꯣꯕꯤꯒ ꯃꯪꯒꯟ ꯑꯍꯤꯡꯕꯒ ꯆꯥꯟꯅꯕ ꯍꯌꯦꯡ ꯅꯣꯡꯃ ꯆꯥꯁꯨꯕꯤ ꯍꯧꯔ ꯆꯥꯖꯔꯁꯨ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯊꯪ ꯃꯨꯛꯀꯤꯗ ꯑꯕꯦꯝ ꯏꯕꯥꯅꯤ ꯆꯦꯡ ꯁꯤꯡꯖꯨ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯊꯩꯕꯣꯡ ꯃꯅꯥ ꯑꯅꯧꯕꯗꯣ ꯑꯗꯨꯒ ꯆꯦꯡ ꯁꯤꯡꯖꯨꯗ ꯀꯣꯠꯂ ꯆꯥꯔꯛꯑꯦꯕ ꯈꯔ ꯆꯥꯛ ꯄꯥꯝꯕ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯔꯛ ꯑꯃ ꯂꯩ ꯊꯩꯕꯣꯡ ꯌꯥꯝ ꯍꯧꯋꯦ ꯑꯗꯨꯗꯩ ꯑꯩ ꯃꯅꯥ ꯑꯅꯧꯕ ꯍꯦꯛꯎꯗꯣꯏ ꯄꯥꯛ ꯁꯦꯟꯅꯕ ꯃꯈꯟꯁꯤ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕꯗꯣ ꯃꯆꯠ ꯑꯃ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯅꯍꯥꯟ ꯀꯂꯦꯖꯥꯗꯤ ꯄꯥꯝꯃꯝꯃꯦ ꯃꯀꯟꯁꯨ ꯄꯥꯝꯃꯝꯃꯦꯕ ꯑꯩꯗꯤ ꯑꯗꯨꯒ ꯀꯂꯦꯖꯥꯗꯤ ꯄꯥꯝꯗꯦ ꯃꯇꯨꯡꯗ ꯑꯩꯅ ꯀꯂꯦꯖꯥꯁꯤꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ ꯎꯃꯣꯔꯣꯛꯀꯨꯝꯕꯒ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯑꯣꯏꯅ ꯃꯦꯠꯈ꯭ꯔꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯃꯅꯝ ꯂꯥꯛꯑꯦ ꯍꯩꯅꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯀꯟꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯄꯥꯝꯕ ꯑꯗꯣ ꯃꯀꯟꯁꯤꯁꯨ ꯁꯨꯝ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯩꯔꯥ ꯈꯪꯗꯦ ꯈꯔ ꯁꯨꯝ ꯍꯟꯊꯈꯔꯦ ꯄꯥꯝꯕꯁꯦ ꯃꯀꯟꯁꯨ ꯆꯥꯕꯗꯤ ꯆꯥꯏ ꯑꯗꯨꯏꯁꯨ ꯍꯥꯟꯅꯒꯤ ꯈꯨꯄꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯗꯤ ꯃꯀꯟꯁꯤ ꯆꯥꯅꯤꯡꯕꯗꯣ ꯌꯦꯟꯒꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯔ ꯂꯩꯇ꯭ꯔꯦ ꯅꯍꯥ ꯑꯣꯏꯔꯤꯕꯩ ꯑꯣꯏꯇꯥꯔꯦ ꯑꯩꯗꯤ ꯃꯀꯟ ꯄꯥꯝꯃꯦ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯌꯦꯟ ꯊꯣꯡꯕꯗꯅꯦ ꯃꯈꯣꯡꯗꯤ ꯆꯥꯍꯧꯗ ꯌꯥꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯃꯈꯣꯡꯒꯤ ꯀꯜꯂꯛꯄꯗꯤ ꯂꯩꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯆꯥꯅꯤꯡꯕ ꯃꯄꯥꯕꯨ ꯃꯐꯩꯒ ꯑꯇꯩ ꯈꯔ ꯃꯔꯨꯒ ꯃꯇꯣꯡꯒ ꯌꯥꯎꯕ ꯃꯄꯥꯁꯦ ꯃꯇꯣꯡ ꯉꯥꯛꯇ ꯑꯣꯏꯕꯁꯨ ꯄꯥꯝꯗꯦꯕꯀꯣ
ꯌꯦꯟꯁꯦ ꯕꯣꯟꯂꯦꯁꯀꯨꯝꯕ ꯍꯥꯎꯇꯦꯗ ꯃꯔꯨꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯅ ꯍꯥꯎꯋꯦ ꯉꯥꯡꯅ ꯐꯅꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯣꯛꯑꯅꯤ ꯑꯕꯦꯝꯃ ꯑꯩꯁꯨ ꯉꯁꯤ ꯐꯅꯌꯥꯝ ꯊꯨꯅ ꯊꯟꯒꯠꯈꯤꯕꯗꯧꯅ ꯇꯥꯏ ꯌꯦꯟꯒꯨꯝꯕ ꯁꯥ ꯑꯃ ꯊꯣꯡꯕꯁꯤꯗꯤ ꯆꯥꯛꯀꯁꯨ ꯌꯥꯝ ꯆꯥꯉꯝꯗꯦꯗ ꯊꯥꯎꯅꯤꯅꯀꯣ ꯑꯗꯨꯗ ꯆꯝꯊꯣꯡꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯃꯣꯔꯣꯛꯀꯨꯝꯕ ꯐꯖꯅ ꯍꯥꯎꯅ ꯃꯦꯠꯄ ꯉꯥꯒꯨꯝꯕꯒ ꯃꯦꯠꯄꯗꯣ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯐꯖꯅ ꯆꯥꯕ ꯑꯗꯨꯅ ꯍꯦꯟꯅ ꯆꯪꯉꯦꯕ ꯆꯥꯛ ꯆꯥꯕꯗꯤ ꯐꯨꯖꯤꯜꯂꯦꯗ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥ ꯉꯝꯃꯦꯕ ꯆꯝꯊꯣꯡꯒꯨꯝꯕꯒ ꯇꯧꯔ ꯆꯥꯕꯗꯣ ꯑꯗꯨ ꯃꯤ ꯌꯥꯝ ꯆꯥꯕ ꯂꯩꯀꯣ ꯁꯥꯁꯤ ꯊꯣꯡꯕ ꯅꯨꯃꯤꯠꯇ ꯍꯦꯛꯇ ꯆꯐꯨ ꯄꯤꯛ ꯊꯟꯒꯩ ꯆꯥꯕ ꯃꯤ ꯂꯩ ꯍꯣꯏ ꯃꯤꯠ ꯀꯌꯥꯝ ꯆꯥꯕꯩ ꯋꯥꯅꯤ ꯁꯤ ꯃꯦꯛꯁꯤꯃꯝ ꯌꯥꯝꯃꯕꯤꯗ ꯀꯩꯁꯨ ꯃꯇꯨꯝ ꯃꯉꯥꯗꯩ ꯀꯩꯁꯨ ꯍꯦꯜꯂꯛꯇꯧ ꯃꯇꯨꯝ ꯃꯉꯥ ꯅꯠꯇꯦ ꯇꯔꯨꯛꯇꯩ ꯍꯦꯟꯅ ꯀꯩꯁꯨ ꯑꯗꯨꯝ ꯆꯥ ꯉꯝꯗꯦꯕ ꯁꯥ ꯊꯣꯡꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯆꯝꯊꯣꯡꯒꯨꯝꯕ ꯑꯩ ꯍꯪꯒꯥꯝ ꯊꯣꯡꯕꯁꯨ ꯄꯥꯝꯃꯦ ꯑꯗꯨꯅ ꯍꯪꯒꯥꯝꯒꯨꯝꯕ ꯉꯥꯛ ꯊꯣꯡꯉꯒ ꯃꯣꯔꯣꯛꯀ ꯉꯥꯒ ꯐꯖꯅ ꯃꯦꯠꯂꯒ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯐꯖꯅ ꯆꯪꯉꯦ ꯑꯗꯨꯗꯤ ꯍꯪꯒꯥꯝꯁꯦ ꯑꯩꯅ ꯄꯨꯕꯤꯔꯣꯑꯣꯗ ꯃꯣꯏ ꯁꯤꯡꯕꯅꯤ ꯑꯗꯣ ꯍꯪꯒꯥꯝ ꯐꯪꯗꯦ ꯍꯥꯏ ꯅꯍꯥꯟ ꯃꯔꯛ ꯑꯃꯗꯤ ꯁꯤꯡꯉꯒ ꯑꯗꯨꯝ ꯄꯨꯍꯜꯂꯛꯑꯝꯕꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯕ ꯌꯥꯕꯁꯨ ꯆꯥꯁꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯆꯥꯅꯤꯡꯉꯛꯑꯦ ꯉꯁꯤꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯑꯗꯨꯝ ꯑꯃꯈꯛꯇ ꯆꯥꯔꯦ ꯏꯝꯐꯥꯜ ꯆꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯐꯖꯅ ꯆꯥꯁꯤꯟꯈꯔꯦ ꯉꯥ ꯌꯥꯝꯗꯤ ꯆꯥ ꯉꯝꯗꯦ ꯌꯦꯟ ꯇꯪꯈꯥꯏ ꯑꯃ ꯂꯦꯝꯃꯦ ꯉꯔꯥꯡꯁꯨ ꯑꯩ ꯃꯇꯠ ꯃꯇꯠ ꯊꯝꯃꯔꯣꯏꯗ ꯄꯨꯂꯞꯇ ꯑꯣꯏꯅ ꯊꯣꯡꯖꯤꯟꯕ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯃꯤꯟꯅ ꯃꯊꯪ ꯂꯣꯏꯕꯁꯨ ꯂꯣꯏꯔꯃꯤꯅ ꯚꯤꯗꯤꯑꯣꯗꯗꯤ ꯆꯦꯡ ꯁꯤꯡꯖꯨ ꯆꯥꯁꯦꯕ ꯅꯠꯇ꯭ꯔꯒꯅ ꯆꯦꯡ ꯁꯤꯡꯖꯨ ꯆꯥꯔꯁꯦ ꯆꯦꯡ ꯁꯤꯡꯖꯨ ꯅꯠꯇ꯭ꯔꯒꯅ ꯕꯨꯐꯦ ꯆꯥꯕꯒꯤ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯕꯨꯐꯦ ꯆꯠꯁꯦꯅ ꯄ꯭ꯂꯥꯟꯗꯤ ꯇꯧꯏ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯒꯅ ꯆꯦꯡ ꯁꯤꯡꯖꯨ ꯆꯥꯖꯔꯅꯤ ꯆꯥꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯍꯣꯏ ꯇꯧꯗ꯭ꯔꯒꯅ ꯕꯨꯐꯦ ꯇꯧꯔ ꯑꯅꯤꯃꯛꯄꯨꯗꯤ ꯆꯥꯗꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯀꯣꯟꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ